Pauchedi Yampam Oiba Marhoiba Pau Kharab de Togeri. Vaccine Kapluba Tungda Moradabata Ama Bellarid Amasire. Meoi Lakh vaccine Kappge Manungda Samri Fugata adverse effect Thingnakhi. Uttar Pradesh ki Moradabad Government Hospital da surgical ward staff oina Mathok Doba health worker ama amasong Karnataka gi Bellarid health worker ama COVID-19 ki vaccine kaplaba matungda laikidre aire. Agency dagi fangpa pau gi matung inna masagi chehni fuga taruk rum suraba Meoi asina laikidaba asi COVID ki vaccine asi kapluba dagine aina imung manung gi Meoi sina maral sire. Adu balenga ki maikai dagi di Meoi asina laikidaba asi heart ki laina nambaram oidin laikidaba ni aire. Laikidaba Meoi asi hoki batang chuna bita COVID-19 ki vaccine kapkibane vaccine kapkraba tungda masangam lakhidabane. Masigi matungda mahaki masarupada ningsha khonba wabadagi hospital da laikan duna leire aina pau pirakhibane aire. Hiramasi matang Chief Medical Officer Melin Sandraghat na phongdorakpagi matung inna mahifal na laikidaba asi heart ki oiba anaba na baram oidun laikidabane Meoi asi COVID ki vaccine kapluraba matungda haksang sagan pathengnakhe masina taba side effect amata masada laikide adubu ibung maring ki maikai degi laikidaba mahifal asi heart ki oiba anaba amata leiba misak nate vaccine asina maram oidun laikidaba oigani aina maral sirakle COVID-19 dagi ngakthoknanaba Sinariba vaccine asi kudong tiningai oide handak mahifal da thokliba thawdok asi akhanabani thawdok asi ki matangda thijanaba awang batake inquiry committee semnaba thawrang tori haina Moradabad district ki magistrate Rakesh Tik na phongdorakle atoba thawdok amadana laikhidraba Meoi da masagi saini funga humdoirom churabana pa health worker ne January 10 ka darukta vaccine kaplapa matung da ngasi laikhidabane mahak laikhidabadu inter wall manung de infection thokpaga loinana heart attack torokpadagini aire Amaromda Laibak asida COVID-19 ki vaccine kapa hokiba nini chanba asi phawda punna health worker lakani lising kun gamari chom chumna amada vaccine kapkhre masigi manungda Meoi samri ni fuga tari adverse effect thengnaki aina union health minister na phongdoragle home minister ki additional secretary Manohar Agani na pawmising unaba amada hai Laibak asida covid ki vaccine kapkhra health workers singi manungda Meoi samri ni futari khaktama adverse effect lakpale thengnare masigi manungda Meoi home tamak hospital da bogatke ngarang nomajing oibena lepa kasigi on state taruk khakta da vaccination gi drive si chathake maragasi da Manipur da side effect thengnadre chief minister Manipur da COVID-19 vaccine January taraga taruk taki kapa haukrapa matung dang asi phawbada vaccine asigi side effect leiba thengnadre aina Manipur gi chief minister Birena phangdokre pawmising da wafam asi phongtok lotuna chief minister N Birena hai Manipur da COVID-19 vaccine asi kapa hawdok punamita REMS ki director JNMS ki director Sisa hospital ki managing director jauna masak naibam Meoi ki hida kapkhe Manipur gi mafam ayam da masi kapagi thabak chathare haujuk phawbutha masi ga mari leinaba side effect leibagi pau amata leitre laiga ki maike digi masi kumne hengselle vaccine asi kapam matamda miron binupi sahi taragaripan makhagi angang sing da kapa yade masagi anaba leibam Meoi da kapa yade aiba leibana section na senaraga leiribane ngarang soibam ibu hal koba amana Facebook da thagalak post amada scientifically proof tauba vaccine pami masidi political vaccine ni ekhodi kaploi mayam su kapi gano hain thagalakhi miyam de mi paiba yaba negative comment pibi gano haijabane scientific oi mong de sangeng tawduna scientist mayam tanadun honaribane negative comment tauba asi tobi gano maduna misam miyam de lan wallibane COVID-19 asi tarain lofom thokte pikrava Manipur da Meoi chahum phongphogi mathakta siraklabane madudagi kannana balayak no honaribane Meoi lising ama hena vaccine kapkhraba matung asida side effect lakpagi paw leitre maramasina vaccine asi aikhoi mipum khudimakna thungnana honare ani suba PSG oina ministry na pirakpa Meoi kanglupsingda kapagi khudong chaba phangana na honare lainga ki khongthang asida miyamna mateng pangbiu haike atopa paw amadana ram laisang chanana ba phan khomnana bagi rally Hingsa Oirakhibadage kusta rayu thokre Uttar Pradesh ki Ayodhya Fajaraba Achoba Ram ki Laisang adu sananabage fan khongkan na bangarang rally amada Hingsa Oirakhibaga Gujarat ki Kuch ki Gandhi Dham ga naknaba khongkhang singda kanglop ani ki Meoi khutpu singi marakta rayu thokre sadaw khunda phiba madu hanbada umkhonarakhi madudagi Gandhi Dham ga thangnaba ki dana khunda madugi mami tarakpadagi Meoi khutpu sing adu violent oirakhi amasong mai thabana sing bathabak chatharakhi official likhul sing da areli adu BSP na sinbani amasong phan khongkat pa adugi mathang da khanarakhibadagi thunamak rayu thoki aihe yamna sathina rayu chatharakibadagi IPC ki section 144 ki makhada athingba order sing thamkhraba kidana khunda curfew ga manaba phibam da leikhe
Ratha Jatra adu Sathrakling Manungda Achoba Miamgi Kudu Punsinaraki Amazon Nungda Tanaraki, Iconasu Tiagia Selsing, Langsilki, Amazon House Pibamadu, Laxilahana, Rens, IGP Cos JR, Motaliana Ike, Mirikar Supazile, Aina Magna Makatana Ike. Wathok Aduda, police person Kimatak Akan Mamung the Nungna Tazlaki Maduda, policeman Kara Asok Apananke, Kungang Aduda Santi Tamana Pamapamduki community members in Luina, Tabak Satari. Lining Animaki Mioshing that Tongasing Amata Tazavidana by Icona, Hijaki Amadima from the community losing Amoriba, Zuma Ramana Ike. Dagalamarum da Darfada could talk about the Marfu Hena secret. Sudan Irankan but Darfada could talk Nakibati in the Minute Marfu Hena secret. Aina, Doctor Sinagarang, no wishing to be the Pongro. Peacekeeping Lisan Amatam sang the setup of recensing Ama, Loisin Kibamatung Tail and Iram Yanbada Taudoxing Adu Tokibane. West Darfur State ki Konung El Zanaina de Hingsa ki Taudogadu, non Arab sing Amsu Arab tribes sing Mark the Tokibane, Madu, Ahan Beda Mafam Amagi, Yenaba Amaoina, Hauraki Aduga, Tunamba Kulai by Militia sing Yauna Hiana Chaba, Kutonaba Moirake. Hingsa ki Taudoxing Adu the Tanzanamik Yukigimi, Shibiki Masing, Marfum the Yoni Hankalakre Amazon, Meoi Sham Humpus Hokre, Sokibasing Adugi Manung the armed forcing Meoi Yawi Aina, Central Committee of Sudan Doctors na Ike. Sanabagi Pau Amada. Muhammad Siraz na wicket mga lawtana Australia gi ani sabi innings run sani marfudra marida loisin hankre. India gi bowler Muhammad Siraz na Australia gi batsman mga out tahanduna makoi gi ani sabi innings run sani marfudra tarita loisin hankre. Mari suban mit ki sanaba loisin ki bada India na wicket amada out na run mari lawtana leire. Mari suban test match asi India na mai pak na bagi makatana run jahung kun ga mari lawba mathau dare. India amasung Australia na sanari ba mari suba amasung aroy test match asi gi ngasi Marini Suba Numit ki Sanarakpada, Australian Garaklokiparan, Aduki Makatana, Ranjani Comprom the Absent Bangam K. Australia ki offered Marks Harris Amasung, David Warner Matangchina and Contraganipan Amasung, Nifoganipan Laurum K, Tim Asi Omsuba Basement when Zanglakiba, Livus Sensu, Ran Kunmanga Absilam Naga Outroy K. Australia ki Makitagi Marisuba Basement when Zanglakiba, Steven Spender and Yankimanga Narumba Asina, Tim Masi Quadiki Pazaba score OK. Australia ki Makitagi Taruk Suba Basement Oikiba Green Gate and Contraga Tare Suba Basement Oriba, Tim Masiki Captain, Tim Pine Laurambaran Kuntaret Amasunipan Suba Basement Pet Convention out Waitana, Laurambaran Kunganipan Tim Asigi Singtaba Yaba scorer Sing Oike. India ki bowling the Muhammad Siraz na Australia ki basement mga out tahanduna khwaidagi mai pakpa bowler Oike. Tim Masiki atopa bowler Sardul Thakur su yamna phajaba performance uduna Australia ki basement mari out tahanke. India na makoi ani sub innings sanarakpada run mari lawbaga loinana batsman amata out waitana leire. India ki batsman singna fazaba performance utpangam labade match asi mai paktuna series lawbagi khudong chaba leire. Maragasida Rajasthan da lehabi amasina phangle. Rajasthan ki Barman district ta hating head rape tawkhibani aiba police na singna ba masagi sahi taraka taruk surabi lehabi ama mangaksam lentha lambak loinana sina phangle. Police ki matung ina Seoul police station area ki swala khunda leiba Maki Yungi Maning that Lobuk Amadagi Hausang Adu Panke. Nupi Adu Hatringeki Mamang the Mihat passing Aduna Rep Tokibo Oigani Aina. Barmer Superintendent of Police Ananda Sarman Singh Pangdoki Amasong Postmortem report Panglapa Matung Kaktada Sexual Assault Satakibra Ibadu Kangbangam Kani Aina Makatake. Nupi Masa Adugi Imung Manunki Meoi Singi Matung Inadi Mahakno Majingi Namidang the Yuman the Tunkibani Adubu Makoina Maki Haksang Atuning Tokapaki Ektamakoigi Yungi Maning the Labor Pil Amada Fanke Aire. Aroiba the contents asigi maroiba pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yang biri bukna buk pathaga sari channel sin adum da kandarabadi subscribe to video person subscribe to winum boloidana like and share to so kawi gunu punam buk amaka na thaga sari